Akasbani Imphal Ngangbam Nganthoi na pau pajari ahanbada maroiba pau. Bharat Joro Jatra saruk yanabagidamag Manipur Pradesh Congress Committee gi mihut kangbu ama kaina kumari da thungkhre. Rajya sigi oina haujuk phawbada COVID vaccine dose la 138,339 kapkhre. Pradhan Mantri Narendra Modi amsung Bangladesh ki Pradhan Mantri Sheikh Hasina na ngarang New Delhi da mifam pangthoktuna leibak ani gi mari gi matangda wakhanakre. Amasung sahi 19 gi mathakta leiba mioising da Bharat Biotech na saba naton da kapkadaba Bharat ki ahanba COVID vaccine athu akai gi oina sizinanaba ayaba pire. Congress dol na sinduna ngasidagi haugadoriba Bharat Joro Jatra saruk yanabagidamag Manipur Pradesh Congress Committee gi mihut kangbu ama kaina kumari da thungkhre. Makhoi sing adugi manungda MPCC gi President K Megachandra, CLP lusingba Okram Ibobi amasung CWC gi member Sri Gai Khangam na chingba yauri. Khongsat asi Rajya 12 amsung Union Territory ani phawduna kilometer 3,300 sangna Jammu Kashmir phawba numit 150 changna chatkani. Khongsat asigi pandamdi apunba Bharat ama sagatpa amasung lebak asibu mapangal kankhathanabani. Sangai Festival ga mari lenana semgatliba Sangai Ethnic Park ta sagadaba tongan basingmi phurup singi nat ki oiba yumlei kere sing masak lepthoknabagi matangda mifam ama ngarang Mukhya Mantri Nongthomam Birena Sabapati oiduna pangthokre. Mifam aduda singi jila singdagi karakpa MLA sing amasung sarkar gi makok thongba official sing amadi lam asida khang hairaba mioi kya saruk yakhi. COVID vaccine kapagi khongjangda Rajya sigi oina haujuk phawbada COVID vaccine dose la 138,339 kapkhre. Madugi manungda ahanba dose gi oina 1,63,993 ani suba dose gi na 1,13,835 aduga precaution dose gi na 2,50,992 kapkhre. Ngasi gi oina vaccine dose taruk kapli. Manipur da haujuk COVID ki active case 53 leiri. Ngarang gi oina mioi ani khak nauna COVID-19 positive oikhi. Positive oibagi sang sada sinodasmik taretni. Positive oirabasing adu Imphal West amasung Churachandpur jila dagi amamamni. Hairiba matam asida laina asina naramba mioi tara naba phagalakhi. Naba phagalakpagi sang sada 19.3 ani ni. Nipan suba Mizoram Vidhan Sabha gi mifam asidagi haure National E-Vidhan Application NEVA ngasi sabada puthokani. Mizoram Goods and Services Tax Amendment Bill 2022 Mizoram Land Revenue Amendment Bill 2022 sabada puthokduna khanagani. Rajya gi Vidhan Sabha Secretary na thokpa cherol amada hai mifam asi hayeng phawba chathagani. Silchar gi Assam University da tha silosilakpada War Museum ama thambaga lunana masina barak tampa ki miyamda kanaba phanghalagani. Silchar University gi Vice Chancellor Professor Rajiv Mohan Panna hai War Museum asina mahiroi singda kanaba pibata natana naha oiriba singda Bharat lanmida sangbada madugi thangna lingjen piba ngamlagani. Tabiriba pawase Akasbani Imphal dagini. Pradhan Mantri Narendra Modi amsung Bangladesh ki Pradhan Mantri Sheikh Hasina na ngarang New Delhi da mifam pangthoktuna leibak ani gi mari gi matangda wakhanakre. Lusingba ani na wari sanaba loiraba tungda yanase taret sahi taunakhi. Madugi manungda water resources, railways, science amsung technology amadi space technology yauri. Lusingba ani na wari sanaba adu da leibak ani gi marakta leinarakliba mari hena fagarhanabagi matangda sukhana nainakhi. Nakal ani na energy, trade and investment, border management amasung security ga mari lena bahiram singda hena tengbang pinanaba suyanakhi. Tungda paumi singda wangangbada Bangladesh ki Pradhan Mantri Sheikh Hasina na hai Bangladesh puning tamhanaba honabada Bharat na marup mapang ama oina lawkhiba thaudang sing adu singthaningai ni. Leibak ani gi marakta khana nainakhiba wafam sing adu mahi yanba oikhi haina su Pradhan Mantri na singthakhi. Srimati Hasina na Rajghata chatuna Mahatma Gandhi gi mafam daikai khumnaba utkhi. Russia gi Vladivostok ta ngasi pangthokadoriba Eastern Economic Forum 2022 gi mifamda Pradhan Mantri Narendra Modi video conferencing gi khuthangda wangangani. 2018 da pangthokiba EEF ki mifamda Pradhan Mantri Narendra Modi athoiba tithi oina saruk yakhi. Tare suba Eastern Economic Forum gi mifam asi ningthokaba numitagi leibak humphuna saruk yaduna chathari. Kumsi sahi gi theme de The Path to a Multipolar World haibasini. Sahi 19 gi mathakta leiba mioi singda Bharat Biotech na saba natonda kapkadaba Bharat ki ahanba COVID vaccine athu akai gi oina sizinanaba ayaba pire.
Twitter da thagatpa warol amada Hakseil Mantri Mansukh Mandaviya na hai khongthang asina lebak asida COVID-19 gi laichat thengnabagi khongjangda anoba pandub ama semle mangna hai Bharat Biotech na puthokpa naton gi vaccine asi Central Drugs Standard Control Organization na athu akai gi oina siznabada ayaba pire Dr. Mandaviya na hai Pradhan Mantri Narendra Modi gi lamjing makhada lebak asida COVID laichat thengnanabagi lamda hidak saba amasung thijin humjinbagi lamda khumang chauksina sangsinba ngamle Khongjang asi makhatana sangsinduna COVID-19 buleba asidagi mapung phana maithiba piba ngamgani haibagi thajabasu mantrina phongdokhi Kendra gi Commerce amasung Industry Mantri Piyush Goyal na hairi Bharat amasung America gi marakta trade tech amasung talent haiba yumbi makhong ahumda yumpham oiduna thajanabagi yumpham thonduna lam kya da tengbang nari San Francisco da ngang pawmisinga unaba mada mantrina wafam asi phongdokhi bani Mahangna Udyogi maming lerba karbar wala sing Chief Executive Officer sing makok thongba miyoy kya ga unaduna wari sanakhi Sri Goyal gi America khongsa tha sigi manga dagi hauki bani Mahangna mafam aduda tha sigi tara phawba leiduna San Francisco amasung Los Angeles gi mafam kya da pangthokpa thorom sing da saruk yagani India US Strategic Partnership Forum Conference and Indo-Pacific Economic Framework Ministerial Meeting da su saruk yagani Kendra gi Road Transport amasung Highways Mantri Nitin Gadkari na hairi lam koiba passenger sing na makhoina tongliba car adugi seat belt fabagi thabak mandatory oina satnaragani New Delhi da pangthokpa thorom amada Sri Gadkari na hai masigi matangda numit humni gi matungda sarkar na hukum ama thoklagani Sri Gadkari na hai car tongduna lakpa kanaguba passenger sing na mamang seat ta amadi maning seat ta belt fadaba tarabadi makhoigi mathakta ain gi oba thabak sing lokhatkani Haukiba nungaijing numita car accident ta laikhidraba Tata Sons ki chairperson Cyrus Mistry na laikhidaba matungda sigumba khudongthiba sing asi thoktanabagi damak sarkar na khongthang asi lokhalakpani Enforcement Directorate na Delhi Excise Policy Scam ga mari lenana Delhi NRC Delhi NCR Chandigarh Mumbai Hyderabad amasung tongan ba sahar kharada thiba humbagi thabak chathakre Enforcement Directorate na sathariba thiba humbagi thabak asiga mari lenana CBI na FIR ama lokhatkre Case asiga mari lenana CBI na FIR file tawduna lokhatkiba mara leiraba miyoi 15 gi manungda Delhi gi Upamukhyamantri Manish Sisodia su yauri Marag asida BJP na Aam Aadmi Sarkar bu thausil ke lokhatpada huralona gi thabak chathare haina maral siri BJP gi makok JP Nada amasung dol gi makok thongba lusingba Kendra gi Mantri Amit Shah nangrang New Delhi gi dol gi headquarters ta mifam pangthoktuna wa khanakre mifam aduda maru oina English ngani kunmari da pangthokadoriba Lok Sabha Mikhal gi road map ama yananabagi matangda su khanakhi mifam aduda Kendra gi Mantri Singh Bhupendra Yadav Smriti Irani Anurag Thakur Prahlad Joshi na jingba Kendra gi Mantri kya su saruk yakhi Jammu Kashmir gi Anantnag jila gi Post ki ri lamdamda ngarang nungthil security force ka khuthongna bada Hizbul Mujahideen gi lalhoba ani sire Police na hai laikhidraba Mujahideen gi lalhoba sing adu sahi asigi April 8 da Territorial Army gi miyoi ama hatpa amasung 2019 gi May 18 da misam ani hatpada senabani hairi thodok adu da security force na makhoidagi kilogram 30 dagi na 35 phawba lumba IED sing phangle hairi Aroibada maroiba paw amuk hanna Bharat Joro Jatra saruk yanabagi damak Manipur Pradesh Congress Committee gi mihut kangbu ama Kaina Kumari da thungkhre Raija sigi oina hojik phawbada COVID vaccine dose lakh 38 1939 kapkhre Pradhan Mantri Narendra Modi amasung Bangladesh ki Pradhan Mantri Sheikh Hasina na ngarang New Delhi da mifam pangthoktuna lebak ani gi mari gi matangda wa khanakre amasung sahi 19 gi mathakta leiba miyoi singda Bharat Biotech na saba natonda kapkadaba Bharat ki ahanba COVID vaccine athu akai gi oina siznanaba ayaba pire pauloi jare